Hello, welcome back to my channel 7 Speed Manipur. Nasi mayam gi damakta khoi Bolero Neo haidana gari anoba ma khoi Mahindra gi side gi have tare si se khoi Bolero gi look se khoi TUB gi di habit mana bani masak si ko ado mayam na di khoi si TUB gi khoi kano ni facelift company na mayam sum khana ba yawe do masi taseng di Bolero gi design da puthokpa gari makal ni ko Bolero Neo haina ko aduga hanagi Bolero su adum continuous adum tawrga leiri haba tare ko ado si Bolero Neo si matang nga si samlapa video ma mayam gi damakta sum semjarake do mayam channel si nong na thengna yaw gi subscribe like and share subscribe tawsan biramo gari ga mari leina ba content sing pur lakko da dum da miss oidana ba haba tare so do di mayam hauna ba si ko Howzik amada gari sigi looks gari si koina amtang chalaga yengthokmina si ko kamai toge habadu yengthokmina si ado ai lai ji thengang gi margin gi sinya dani ko view se adum yeng yam phajai ko myam adum lak view myam makoi gi margin gi sinya se yeng mai dum nungai aduga myam gi su koi gi kai pothabam oina koi laisang chu leire lai koram boina adum koithorok da yam nungai bam phamdi oini ko ado haji koi gari sigi matang na samlupa details ai myam da hodring da koi nam sathok ga yeng minar si ko sini mamang gi looks maina ugani aduga side looks smaina tawgani ko ado sina back side smile lagani okay haji mamang lom dagi hane ta horage ado gari si koi Bolero Neo si kuidri ma topu ko ji latest pongpong sari ba gari ne habadum haiba ga samana re ado gari si koi ma si color option je sida ka tarup muklai ko color to ja adu ma sina hoji koi engine gi magi specification haira ga di engine gi power figure haira ga di koi ma si 1.53 cylinder engine ne ado ma si koi 100 PS ki magi horsepower se legani aduga magi newton meter jina 260 newton meter adum mai torque dum wang ko ari ja ado ayamba diesel gi singe torque dum koi wang ni ko ado sine magi engine gi koi power figure om da lapu ganda ado engine gi power figure high ro mathung da koi mamang gi look maina legani ko koi sidai da simple halogen da lakani aduga sigi DRL ma sidai da mati ma yaw ni ko front da ado sidai da koi gi turn indicator haba tare dei yaw ni ko aduga makha da na khoi gi sida fog lamp yaw jare ko aduga sigi makha aji magi variant je da sina ga di koi makhal mari da lai ko koi gi sina Bolero N 10 ne ade N10 option chule re aduga N10 N4 N8 dagi N10 N10 option na smaina Bolero Neo gi mai variant smaina khai due ko ado sina N10 ni ko ada magi front gi design je adi magi grill ko sigi yung na vertically smaina chatle ko gai di kitang khoi gi yam kana sam je kino tawdre haitare smaila ani grill je adu makha gi ni adu makha gi skid plate smaina hape ko adu gari se dum yeng dum nungai koi front lom di yeng makan dum gari se dum yeng da dum phajai haitare yeng da aduga Bolero gi khoi gi design dum sida di Bolero gi magi hanai Bolero do dum adusu magi keno se haidi adugi design du sudum huji pau dum continue tawri ko sina tonga namu ka ko ideni ko adu sigi magi Bolero gi da yawba koi magi bonnet da yawba sigi tang cushion ba jaga gi magi cutting je si sum hana Bolero da yaw do mainam yaw have tare aduga somna khanda lakpa kanda sisu koi gi Bolero da yawa koi gi side koi gi pita have tare amu black tepsim adum sangna koi sidagi horga aloi phok sidum lo yawre aduga som side lom da lak sigi ma gi sigi na clearing je yam pak yaw dres da di ko
ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯂꯣꯏꯗ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯚꯦꯔꯤꯌꯟꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯂꯣꯏ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯇꯥꯌꯔꯅꯤ ꯌꯥꯎꯔꯤꯁꯦ ꯑꯗꯨ ꯁꯤ ꯂꯩꯔꯦ 215 by 75 R 15 inch ꯂꯥꯛꯑꯦꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯌꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯊꯥꯏꯌꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯑꯣꯐ ꯔꯣꯗ ꯆꯠꯂꯛꯄ ꯃꯇꯝꯗ ꯁꯤꯅ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯐ ꯔꯣꯗ ꯆꯠꯄꯒꯤꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯐ ꯔꯣꯗꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝꯕ ꯇꯥꯌꯔꯒꯤ ꯀꯩꯅꯣꯅꯤ ꯃꯥꯏ ꯄꯔꯄꯁꯁꯦ ꯃꯔꯨꯑꯣꯏꯅ ꯑꯣꯐ ꯔꯣꯗꯇꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯑꯣꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯑꯦꯂꯣꯏ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯗꯤꯁ ꯕ꯭ꯔꯦꯛꯁꯤꯗ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯏꯟꯗꯤꯀꯦꯇꯔ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯖꯔꯦ ꯕꯣꯗꯤꯗꯀꯣ ꯁꯥꯏꯠ ꯋꯥꯔꯕꯦꯜꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯁꯥꯏꯠ ꯐꯨꯠ ꯁ꯭ꯇꯦꯞꯀ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯤ ꯕ꯭ꯂꯦꯛꯇ ꯑꯗꯨꯝ ꯃꯥꯏ ꯗꯣꯔꯒꯁꯤ ꯁꯤꯒꯤꯁꯦ ꯍꯦꯟꯗꯜꯁꯦ ꯕ꯭ꯂꯦꯛꯇ ꯍꯥꯞꯄꯦꯀꯣ ꯑꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯃꯅꯤꯡꯒꯤꯗꯤ ꯗꯤꯁ ꯕ꯭ꯔꯦꯛ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯀꯩꯅꯣꯅꯤ ꯁꯤꯝꯄꯜ ꯍꯦꯂꯣꯖꯦꯟꯗ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯗꯩꯗ N10 ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤꯅ ꯕꯦꯛ ꯂꯥꯏꯠꯀꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤ ꯗꯤꯐꯣꯒꯔ ꯌꯥꯎꯔꯦ ꯁꯤꯗꯀꯣ ꯑꯗꯨꯒ ꯍꯥꯏ ꯃꯥꯎꯟꯇꯦꯟ ꯁ꯭ꯇꯣꯞ ꯂꯦꯝꯞꯅꯤ ꯁꯤꯗ ꯌꯥꯎꯖꯔꯦ ꯋꯥꯏꯄꯔ ꯌꯥꯎꯔꯦ ꯑꯗꯩ ꯁꯤꯗ ꯂꯩꯔꯦ ꯕꯣꯂꯦꯔꯣ ꯅꯤꯌꯣ ꯍꯥꯏꯅ ꯊꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯁꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯅꯤꯡꯗ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯄꯦꯌꯔ ꯇꯥꯌꯔꯁꯦ ꯁꯤꯗꯩꯗ ꯑꯣꯏꯅ ꯍꯥꯞꯄꯦꯀꯣ ꯁꯥꯏꯠꯀꯤ ꯑꯗꯒꯤ ꯃꯅꯤꯡꯒꯤ ꯍꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯐꯨꯏꯜꯒꯤ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ 50 ꯂꯤꯇꯔ ꯁꯨꯃꯥꯏꯅ ꯂꯩꯌꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔ ꯑꯥꯏꯅ ꯄꯤꯕ ꯃꯥꯏꯂꯦꯖꯁꯦ 17-18 ꯃꯨꯛꯀꯤ ꯆꯥꯡ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯁꯥꯏꯠ ꯋꯥꯔꯕꯦꯝꯒꯁꯦ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯄꯥꯛꯀꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯐꯖꯅ ꯄꯥꯛꯑꯦꯀꯣ ꯚ꯭ꯌꯨꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯑꯗ ꯑꯩ ꯃꯅꯨꯡꯗ ꯆꯪꯉꯒ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯨꯡ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟꯒꯤ ꯁꯝꯂꯞꯄ ꯑꯩ ꯗꯤꯇꯦꯜꯁ ꯍꯥꯏꯐꯦꯠ ꯁꯝꯂꯞꯄ ꯕꯦꯁꯤꯛ ꯗꯤꯇꯦꯜꯁ ꯍꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯕꯣꯗꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯦꯟꯁꯟ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯗꯥꯏꯃꯦꯟꯁꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯕ 4 ꯃꯤꯇꯔ SUVꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯆꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯁꯥꯡꯕ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥ ꯅꯦꯛꯁꯟ ꯃꯍꯤꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ XUV ꯀꯩꯅꯣꯗꯣ 300 ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ ꯑꯗꯨꯝ 184 mmꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯅꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯥꯏꯠ ꯂꯨꯛꯁꯦ ꯃꯥꯒꯤ ꯀꯠꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯃꯑꯣꯡ ꯇꯥꯏꯒ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔ ꯑꯃꯈꯛ ꯌꯥꯎꯋꯦꯕꯀꯣ ꯐꯤꯆꯔꯁꯦ ꯇꯣꯞ ꯃꯣꯗꯦꯜꯗ ꯌꯥꯎꯋꯦꯀꯣ ꯃꯁꯤ ꯐꯤꯆꯔꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ MLD ꯑꯅ ꯑꯩꯈꯣꯏꯒꯤ ꯃꯦꯀꯥꯅꯤꯀꯦꯜ ꯂꯣꯛ ꯗꯤꯐ꯭ꯔꯦꯟꯁ ꯍꯥꯏꯕ꯭ꯔꯥ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯃꯗꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯐ ꯔꯣꯗꯀꯤꯗꯃꯛꯇ ꯍꯥꯏꯔꯦ ꯑꯣꯐ ꯔꯣꯗ ꯆꯠꯄ ꯑꯣꯐ ꯔꯣꯗꯀꯤ ꯃꯔꯨꯑꯣꯏꯅ ꯑꯣꯐ ꯔꯣꯗꯀꯤꯗꯃꯛꯇ ꯌꯥꯝ ꯀꯥꯟꯅꯕ ꯐꯤꯆꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯄꯨꯊꯔ ꯂꯩꯔꯦ ꯈꯜꯂꯁꯦꯕ ꯒꯥꯔꯤ ꯑꯃꯅ ꯆꯀꯥ ꯑꯃꯅ ꯁ꯭ꯄꯦꯁꯇ ꯂꯩꯔꯦ ꯆꯀꯥ ꯑꯃꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯛꯁꯟ ꯃꯣꯠ ꯍꯥꯏꯗꯤ ꯄꯨꯊꯔꯒ ꯎꯪꯕ ꯉꯝꯗꯅ ꯂꯩꯕꯗꯣ ꯑꯗꯨꯝ ꯀꯥꯟꯗ ꯆꯀꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯣꯛ ꯇꯧꯈ꯭ꯔꯅꯦꯕ ꯑꯗꯨꯒ ꯆꯀꯥꯁꯤꯡꯁꯦ ꯆꯞ ꯃꯥꯟꯅꯅ ꯎꯪꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯦꯀꯥꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯐꯤꯆꯔꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯒꯥꯔꯤꯁꯤꯗ ꯑꯗꯨꯅ ꯑꯣꯐ ꯔꯣꯗꯀꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕꯀꯣ ꯑꯗ ꯑꯩ ꯃꯅꯨꯡ ꯆꯪꯉꯒ ꯑꯃꯨꯛ ꯃꯅꯨꯡꯗ ꯀꯩ ꯌꯥꯎꯔꯤ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯃꯅꯨꯡ ꯆꯪꯉꯁꯤ ꯃꯅꯨꯡ ꯆꯪꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯤ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯁꯨꯃꯥꯏꯅ ꯑꯣꯏꯔꯅꯤ ꯁꯣꯐ ꯇꯁꯇꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯀꯣ ꯁꯤꯗ ꯁꯤꯜꯚꯔ ꯐꯤꯅꯤꯁ ꯈꯨꯠ ꯄꯥꯏꯐꯝ 1 ꯕꯣꯇꯜ ꯂꯤꯇꯔꯒꯤ ꯍꯣꯜꯗꯔꯁꯤ ꯌꯥꯎꯔꯦ ꯁ꯭ꯄꯤꯀꯔ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯇꯧꯅꯅꯕ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯠ ꯍꯥꯏꯠ ꯁꯄꯣꯔꯠ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯦ ꯁꯤꯠ ꯍꯥꯏꯠ ꯁꯄꯣꯔꯠ ꯑꯃ ꯑꯗꯨꯅ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯗꯩꯗ ꯀꯌꯥꯝ ꯈꯪꯕꯤꯒꯗꯕꯅꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯇꯥꯌꯔꯒꯤ ꯄ꯭ꯔꯦꯁꯔ ꯌꯦꯡꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯅꯤꯀꯣ ꯑꯗꯨꯗ ꯁꯤꯗ ꯒꯥꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯁꯤꯗ ꯂꯣꯏ ꯑꯌꯥꯝꯕ ꯌꯥꯎꯕꯅꯤꯀꯣ ꯑꯗꯩ ꯀꯥꯈꯠꯆꯔꯛꯑꯒꯦ ꯑꯗꯨ ꯁꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯗꯔ ꯔꯦꯞꯇꯤ ꯀꯩꯅꯣꯁꯨ ꯂꯦꯗꯔꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯦꯗꯔꯒ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯤꯛꯁꯑꯞ ꯇꯧꯔꯒ ꯌꯥꯎꯕꯗꯧꯅ ꯇꯧꯋꯦꯀꯣ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯕꯦꯝꯒꯤ ꯁꯦꯠꯇꯤꯡꯁꯤꯗꯤ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯅ ꯂꯥꯏꯠ ꯍꯦꯗꯂꯥꯏꯠ ꯂꯦꯕꯦꯂꯔ ꯑꯗꯩ ꯏꯀꯣ ꯃꯣꯗꯇ ꯊꯧꯒꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦꯀꯣ ꯑꯗꯩ ꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯋꯤꯟꯇꯔꯗ ꯀꯩꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯃꯌꯥꯝ ꯑꯃ ꯀꯥꯔ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯅꯤ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯗꯦꯁꯕꯣꯔꯗꯀꯤ ꯀꯂꯔꯁꯦ ꯑꯩꯈꯣꯏ ꯗꯨꯋꯦꯜ ꯇꯣꯟ ꯍꯥꯏꯇꯥꯔꯦ ꯁꯤ ꯕ꯭ꯂꯦꯛꯀ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯁꯤ ꯀꯂꯔꯁꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯑꯉꯧꯕꯁꯨ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯕ꯭ꯔꯥꯎꯟꯒꯤ ꯃꯑꯣꯡꯗꯁꯨ ꯈꯤꯇꯪ ꯆꯪꯉꯦꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤ ꯑꯩ ꯀꯥꯈꯠꯆꯔꯛꯑꯒꯦ ꯀꯥꯈꯠꯂꯒ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯑꯣꯏꯔꯤꯁꯦ ꯗꯦꯁꯕꯣꯔꯗꯁꯦ ꯁꯨꯃꯥꯏꯅ ꯎꯔꯅꯤ ꯒꯥꯔꯤꯁꯤꯒꯤ
ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯤꯡꯁꯤꯗ ꯑꯦꯌꯔꯕꯦꯒ ꯁꯤꯂꯣꯝꯗꯁꯨ ꯑꯦꯌꯔꯕꯦꯒ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯤꯅ ꯁꯣꯝꯒꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜꯒꯤꯁꯨ ꯁꯣꯝꯗ ꯌꯥꯎꯖꯔꯦꯀꯣ ꯁꯦꯠ ꯇꯧꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯗꯣꯃꯤꯇꯔꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄꯜ ꯁꯥꯏꯗꯁꯤꯗ ꯑꯦꯅꯥꯂꯣꯛꯇ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯑꯣꯏꯅ ꯌꯥꯎꯔꯦꯀꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯁꯤꯗ ꯕꯣꯂꯦꯔꯣ ꯅꯤꯌꯣ ꯑꯣꯏꯅ ꯐꯖꯅ ꯊꯥꯔꯦꯀꯣ ꯑꯗ ꯁꯤꯗ ꯑꯩꯁꯦ ꯊꯣꯡ ꯍꯥꯡꯗꯣꯛꯀꯦꯕꯀꯣ ꯑꯁꯤꯗ ꯃꯣꯏꯅ ꯏꯟꯗꯤꯀꯦꯠ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩꯀꯩꯅꯣ ꯁꯤꯅ ꯍꯦꯟ ꯕ꯭ꯔꯦꯛꯀꯤ ꯀꯣ ꯑꯗꯒꯤ ꯁꯤꯅ ꯊꯥꯎꯒꯤ ꯁꯤꯒꯤ ꯁꯣꯝꯗ ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯅ ꯏꯟꯖꯤꯟꯒꯤ ꯇꯦꯝꯄꯔꯦꯆꯔ ꯁꯤꯗ ꯄꯤꯔꯦꯀꯣ ꯇꯥꯏꯃꯤꯡꯁꯤ ꯂꯩꯔꯦ ꯏꯟꯖꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯔꯦ ꯑꯣꯏꯜꯒꯤ ꯋꯥꯔꯅꯤꯡ ꯂꯥꯏꯠꯁꯤ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯃꯥꯏ ꯀꯤꯂꯣꯃꯤꯇꯔ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯁꯤꯗ ꯃꯣꯏꯒꯤ ꯌꯥꯝꯅ ꯐꯕ ꯀꯥꯟꯅꯕ ꯑꯃ ꯁꯨꯃꯥꯏꯅ ꯑꯩ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯁꯤꯗ ꯏꯟꯗꯤꯀꯦꯠ ꯇꯧꯔꯛꯏꯁꯦ ꯊꯣꯡ ꯁꯤ ꯍꯥꯡꯇꯣꯛꯑꯦ ꯍꯥꯏꯅꯦꯕꯀꯣ ꯑꯗꯣ ꯂꯣꯏ ꯁꯤꯒꯤ ꯏꯟꯗꯤꯀꯦꯠꯁꯟ ꯑꯃꯗꯤ ꯂꯣꯏꯅꯃꯛ ꯄꯤꯔꯦꯀꯣ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯀꯥꯟꯅꯕ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯅꯤ ꯑꯩ ꯃꯥꯏ ꯁꯦꯠꯇꯤꯡꯁꯤꯗ ꯁꯤꯒꯤ ꯅꯣꯞꯁꯤꯗ ꯂꯣꯏ ꯇꯧ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯁꯤꯅ ꯀꯩꯅꯣꯒꯤ ꯀꯟꯇ꯭ꯔꯣꯜ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯏꯄꯔꯒꯤ ꯀꯟꯇ꯭ꯔꯣꯜ ꯂꯩꯔꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯃꯨꯛ ꯂꯥꯏꯠꯀꯤ ꯍꯦꯠꯂꯥꯏꯠꯀꯤ ꯀꯟꯇ꯭ꯔꯣꯜꯁꯤ ꯂꯣꯏ ꯇꯧꯔꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁ꯭ꯇꯦꯔꯤꯡꯒꯤꯁꯦ ꯁꯤꯗꯗꯤ ꯂꯦꯗꯔ ꯔꯦꯄꯤꯡ ꯑꯣꯏꯗ꯭ꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯜꯚꯔ ꯐꯤꯅꯤꯁꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯃ ꯌꯥꯎꯔ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯆꯔ ꯑꯃ ꯌꯦꯡꯒꯦ ꯁ꯭ꯇꯦꯔꯤꯡꯁꯦ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤ ꯀꯩꯅꯣꯗꯤ ꯌꯥꯏ ꯇꯤꯜꯇꯦꯠ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯇꯦꯂꯦꯁꯀꯣꯄꯤꯛꯇꯤ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗ ꯇꯁ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯋꯦꯌꯔꯂꯦꯁ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯦꯀꯣ ꯁꯤꯗꯗꯤ ꯃꯥꯒꯤ ꯁꯤꯝꯄꯜ ꯖꯁ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯑꯩꯈꯣꯏ ꯌꯨ ꯑꯦꯁ ꯄꯤꯒꯤ ꯑꯗꯒꯤ ꯕ꯭ꯂꯨꯇꯨꯠ ꯐꯣꯟꯒ ꯀꯅꯦꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯐꯣꯟ ꯀꯣꯜ ꯇꯧꯕꯒꯤ ꯑꯗꯨꯒꯤ ꯑꯣꯞꯁꯟꯗꯤ ꯁꯤꯗ ꯄꯤꯔꯦꯀꯣ ꯑꯗꯨꯒ AC ꯚꯦꯟ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯩ ꯁꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯍꯥꯞꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯈꯔ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯕꯣꯛꯁꯁꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯑꯣꯏꯗꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ACꯒꯤ ꯀꯟꯇ꯭ꯔꯣꯜ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯒꯤꯌꯔ ꯅꯣꯞꯁꯦ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯗꯨꯝ ꯁꯤ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯩꯅꯣꯗꯤ ꯇꯧꯋꯦ ꯅꯣꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯗꯩꯗ ꯒ꯭ꯂꯣꯁꯤ ꯐꯤꯅꯤꯁꯇ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯊꯝꯐꯝ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯒ 12 ꯚꯣꯜꯠꯀꯤ ꯁꯤꯗ ꯁꯣꯀꯦꯠ ꯊꯤꯟꯐꯝ ꯁꯤꯅ USBꯒꯤ ꯊꯤꯟꯐꯝ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝꯔꯦꯁꯁꯦ ꯑꯅꯤꯃꯛꯀꯤ ꯀꯃꯟ ꯑꯣꯏꯗ꯭ꯔꯦ ꯁꯤꯗꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯄꯤꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯁꯣꯝꯗ ꯕꯣꯇꯜ ꯍꯣꯜꯗꯔꯁꯦ ꯑꯍꯨꯝ ꯌꯥꯎꯖꯔꯦ ꯁꯤꯗ ꯃꯣꯏ ꯑꯍꯨꯝ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯤꯟꯗꯣꯁꯦ ꯋꯤꯟꯗꯣ ꯀꯟꯇ꯭ꯔꯣꯜꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯥꯞꯄꯗꯣ ꯗ꯭राꯏꯚꯔ ꯁꯥꯏꯠꯀꯤꯁꯨ ꯁꯤ ꯌꯥꯎꯗꯦꯕꯀꯣ ꯑꯗꯣ ꯃꯣꯏꯗꯤ ꯀꯥꯏ ꯌꯥꯎꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯁꯤꯗ ꯃꯌꯥꯏꯁꯤꯗ ꯄꯨꯂꯞ ꯑꯣꯏꯅ ꯌꯥꯎꯔꯦꯕꯀꯣ ꯂꯣꯏꯅꯃꯛ ꯄꯋꯥꯔ ꯉꯥꯛꯇꯅꯤꯀꯣ ꯍꯦꯟ ꯕ꯭ꯔꯦꯛꯀꯤ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯆꯠꯂꯛꯀꯦ ꯁꯤꯗ ꯑꯃꯨꯛ ꯚꯦꯅꯤꯇꯤ ꯃꯤꯔꯔꯁꯦ ꯁꯣꯝꯒꯤꯗꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯥꯏꯛꯁꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯂꯥꯏꯠꯁꯦ ꯁꯤ ꯂꯥꯏꯠꯁꯤ ꯂꯩꯔꯦ ꯂꯥꯏꯠꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯃꯥꯏꯁꯦ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯌꯥꯕꯁꯦ ꯁꯤ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯗꯤꯃꯤꯡ IRBMꯁꯦ ꯑꯣꯏꯗ꯭ꯔꯦ ꯑꯣꯇꯣꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯃꯦꯅꯨꯋꯦꯂꯤ ꯑꯗꯨ ꯁꯤꯗ ꯍꯦꯟ ꯒ꯭ꯔꯤꯞ ꯌꯥꯎꯔꯦ ꯑꯗꯒꯤ ꯗꯦꯁꯕꯣꯔꯗꯀꯤ ꯑꯩꯈꯣꯏꯒꯤ ꯂꯨꯛꯁꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯗꯤꯖꯥꯏꯟꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯖꯔꯛꯀꯦ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯃꯥꯡꯗ ꯁꯤꯠꯁꯦ ꯑꯩꯒꯤ ꯀꯝꯐꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯅ ꯁꯤꯠꯁꯦ ꯑꯦꯗꯖꯁ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯩ ꯌꯦꯡꯁꯦ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯃꯅꯤꯡꯒꯤ ꯀꯝꯐꯔꯠꯇꯣ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩ ꯃꯅꯤꯡꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯃꯅꯤꯡꯒꯤꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯌꯥꯎꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯌꯥꯎꯔꯦꯀꯣ ꯁꯤ 1 ꯕꯣꯇꯜ ꯂꯤꯇꯔꯒꯤ ꯀꯩꯅꯣ ꯍꯣꯜꯗꯔ ꯑꯃ ꯌꯥꯎꯔꯦ ꯁꯤꯗꯩꯗ ꯁ꯭ꯄꯤꯀꯔ ꯌꯥꯎꯖꯔꯦ ꯁꯤꯗꯅ ꯑꯃꯨꯛ ꯋꯤꯟꯗꯣꯒꯤ ꯀꯟꯇ꯭ꯔꯣꯜ ꯁꯤꯗꯁꯨ ꯌꯥꯎꯔꯦꯀꯣ ꯃꯅꯤꯡꯒꯤꯗꯤ ꯑꯗꯨꯒ ꯁꯤꯠꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯄꯥꯛꯅ ꯂꯣꯏꯅꯃꯛ ꯍꯦꯠ ꯔꯦꯁꯁꯦ ꯂꯣꯏꯅꯃꯛ ꯑꯦꯗꯖꯁꯇꯦꯕꯜ ꯂꯣꯏ ꯑꯣꯏꯔꯦꯀꯣ ꯁꯤꯗ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯀꯥꯈꯠꯁꯤ ꯑꯗꯩ ꯁꯤ ꯁꯥꯏꯠ ꯐꯨꯠ ꯁ꯭ꯇꯦꯞꯁꯤꯒꯤ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯗ ꯅꯦꯠꯂꯒ ꯑꯗꯨꯝ ꯀꯥꯕ ꯃꯇꯝꯗ ꯌꯥꯝ ꯂꯥꯏꯅ ꯀꯥꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯠꯁꯦ ꯀꯥꯔꯒ ꯑꯩ ꯃꯅꯤꯡꯗ ꯆꯞ ꯆꯥꯅ ꯐꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯁꯨꯃꯥꯏꯅ ꯐꯤꯠ ꯈꯥꯏ ꯑꯃꯗꯤ ꯐꯥꯗꯦ ꯁꯤꯒꯤ ꯆꯥꯡꯁꯤ ꯂꯩ
ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯑꯅꯤꯒꯤ ꯒꯦꯞꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯂꯩ ꯑꯗꯨꯅ ꯒꯥꯔꯤꯁꯤ ꯃꯤ ꯑꯍꯨꯝ ꯐꯝꯕ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯌꯥꯝ ꯀꯟꯅ ꯆꯤꯟꯕ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯒꯥꯔꯤ ꯑꯗꯨꯝ ꯆꯥꯎꯋꯦꯀꯣ ꯃꯅꯨꯡꯒꯤ ꯁ꯭ꯄꯦꯁ ꯑꯗꯨꯒ ꯁꯤꯗꯁꯨ ꯍꯦꯟ ꯒ꯭ꯔꯤꯞ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯔꯦꯌꯔ ꯑꯦꯁꯤ ꯚꯦꯟꯗꯤ ꯁꯤꯗ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯐ꯭ꯂꯣꯔ ꯕꯣꯠꯁꯤꯒꯤ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯐ꯭ꯂꯦꯠ ꯑꯣꯏꯔꯦ ꯑꯗꯨ ꯃꯌꯥꯏꯗ ꯐꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯥꯝꯔꯦꯁ ꯌꯥꯎꯔꯦ ꯃꯌꯥꯏꯒꯤꯀꯣ ꯑꯗꯨ ꯀꯞ ꯍꯣꯜꯗꯔꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯏꯒꯤꯗꯤ ꯍꯦꯗ ꯔꯦꯁ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯏ ꯐꯝꯕ ꯃꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯏꯒꯤꯁꯦ ꯑꯗꯣ ꯑꯦꯁꯤ ꯚꯦꯟꯁꯤꯃꯇꯪ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯃ ꯄꯤꯕꯤꯔꯝꯃꯒꯗꯤ ꯍꯦꯟꯅ ꯑꯃꯨꯛ ꯃꯅꯤꯡꯒꯤ ꯔꯦꯌꯔ ꯄꯦꯁꯦꯟꯖꯔꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯒꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯂꯨꯛꯁꯦ ꯃꯃꯥꯡ ꯃꯅꯤꯡꯗꯤ ꯌꯦꯡꯉꯛꯄꯗ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯤꯡꯒꯤꯗꯣ ꯑꯃꯨꯛ ꯀꯥꯔꯒ ꯑꯃꯨꯛ ꯆꯠꯔꯛꯀꯦ ꯑꯗꯨꯒ ꯍꯦꯠ ꯔꯨꯝꯗꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯍꯦ ꯁꯤꯗꯒꯤꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯍꯦꯠ ꯔꯨꯝꯁꯤꯗꯤ ꯑꯩ ꯂꯦꯞꯈꯠꯂꯐꯥꯎꯗ ꯀꯩꯅꯣ ꯈꯤꯇꯪ ꯋꯥꯡꯈꯠꯂꯁꯨ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯊꯦꯡꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯃꯅꯤꯡ ꯑꯃꯨꯛ ꯆꯠꯔꯛꯀꯦ ꯃꯅꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯁꯤꯁꯦ ꯃꯅꯤꯡꯒꯤꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠ ꯄꯥꯏꯐꯝ ꯄꯥꯜꯂꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯤꯡ ꯍꯥꯡꯗꯣꯛꯐꯝꯁꯤ ꯂꯩꯔꯅꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯁꯤꯠꯀꯤ ꯀꯩꯅꯣꯁꯦ ꯐꯣꯜ ꯇꯧꯒꯦꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯦꯒꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯁꯤꯁꯦ ꯐꯣꯜ ꯇꯧꯈ꯭ꯔꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯦ ꯐꯣꯜ ꯇꯧꯈ꯭ꯔꯀꯥꯟꯗ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ 300 ꯁꯝꯊꯤꯡ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯩ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯀꯥꯔꯒ ꯎꯠꯆꯔꯛꯀꯦ ꯁꯥꯏꯠ ꯐꯨꯠ ꯁ꯭ꯇꯦꯞꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯁꯤ ꯈꯣꯡ ꯅꯦꯠꯐꯝꯗ ꯁꯤ ꯂꯩꯔꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯡꯒꯤ ꯁꯤꯠꯁꯦ ꯐꯝꯃꯀꯥꯟꯗ ꯑꯩꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯁꯦ ꯃꯅꯤꯡ ꯐꯝꯃꯀꯥꯟꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯄꯣꯖꯤꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯤꯃꯗꯤ ꯍꯦꯠ ꯔꯨꯝꯁꯦ ꯁꯤꯒꯤ ꯍꯦꯠ ꯔꯨꯝꯁꯤꯃꯗꯤ ꯁꯤ ꯈꯤꯇꯪ ꯊꯦꯡꯉꯦꯀꯣ ꯑꯗꯨꯒ ꯁꯣꯜꯗꯔ ꯔꯨꯝꯁꯦ ꯌꯥꯝꯅꯗꯤ ꯃꯔꯥꯡ ꯀꯥꯏꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯤ ꯑꯃ ꯑꯗꯨꯝ ꯐꯝꯕ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯐꯝꯕꯒꯤꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯕꯦꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯋꯤꯟꯗꯣꯁꯦ ꯍꯥꯡꯗꯣꯛꯄꯁꯦ ꯌꯥꯗꯦꯕꯀꯣ ꯐꯖꯅ ꯑꯗꯨꯒ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯍꯥꯡꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯒꯤꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯏꯟꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯍꯥꯡꯒꯅꯦꯕ ꯁꯨꯃꯥꯏꯅ ꯏꯟꯊꯣꯛꯀꯗꯕ ꯑꯗꯨ ꯁꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯆꯤꯡꯒꯗꯕ ꯑꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨ ꯃꯅꯤꯡꯗꯗꯤ ꯃꯤ ꯑꯅꯤꯗꯒꯤꯗꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯔꯔꯣꯏꯀꯣ ꯌꯥꯝ ꯆꯞ ꯆꯥꯅ ꯂꯤꯃꯤꯠꯇ ꯑꯗꯨꯝ ꯂꯩꯔꯦ ꯃꯅꯤꯡꯒꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯈꯨꯠ ꯄꯥꯏꯐꯝ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯤ ꯃꯅꯤꯡꯒꯤ ꯂꯥꯏꯠ ꯁꯨꯃꯥꯏꯅ ꯌꯦꯜꯂꯣ ꯂꯥꯏꯠꯇ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯂꯦꯔꯣ ꯅꯤꯑꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩ ꯑꯦꯛꯁ ꯁꯣꯔꯨꯝ ꯑꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯖꯔꯛꯀꯦ 9.64 ꯂꯥꯛ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯒ ꯒꯣꯁ ꯑꯞ ꯇꯨ ꯑꯩꯈꯣꯏꯒꯤ 12.14 ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯦꯛꯁ ꯁꯣꯔꯨꯝꯗꯀꯣ ꯑꯗꯣ ꯑꯦꯄ꯭ꯔꯣꯛꯁ ꯑꯩꯈꯣꯏ 1 ꯂꯥꯛ ꯁꯝ ꯈꯔ ꯍꯦꯟꯒꯠꯂꯛꯀꯅꯤꯅ ꯈꯟꯖꯩ ꯑꯩ ꯑꯣꯟ ꯔꯣꯗꯇꯗꯤꯀꯣ ꯏꯝꯐꯥꯜꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯒꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨꯀꯣ